इमेस्टिवी मियेंग ताबीरिबसिंगबु नमाइथेम काजलना खुरुमजरी हौजिक नुंथिलगबा पाउ पिजरी 18 लोक सभा इलेक्शन 2024 की मणिपुर की सीट अनी की पांगथोखिबा मिखल की बोट मसिंग ngasi ayu anganbadagi thiba haukibaga loinana hauji fawbada inner amadi outer da Indian National Congress na chauna mangjal thaduna chatli ngasi ayu pung nipan dagi shi complex ta one inner Manipur parliamentary constituency tara humdagi boat masing thibagi thabak akanba chesing thawanga loinana hawakibani boat masing thiba constituency sing adudi 10 uripok 11 sagolban 12 Kaisamthong, 13 Singjamai, 16 Sekmai, 17 Lamsang, 18 Konthojam, 19 Pasoi, 20 Langthabal, 21 Nauria Pakhang Lakpa, 22 Wangoi, 23 Mayang Imphal, 9 Thamoi Bani. Counting hall mapan hangduna bot masing thibada hauzik fawbada constituency tari ki thiba khibada INC ki candidate Dr. Akoizam Bimol na chauna mangjal thaduna chatli limhoriba constituency taru ki bot masing thiba gi thabak kana chathari ngasi ayo pung taru makhai dagi strong room hangduna security gi akanba check-in thawanga loinana EBHM sing counting hall fawa pukhi bot masing thiba asida ayel apan leitana ba amadi pamdaba thodok sing thoktanaba Imphal West DC complex ta security gi 3 tier thokna ngak sebaga na CCTV camera na chingba thamduna checksina hotnari nakal amaromda Imphal East DC complex testo assembly constituency taragi bot masing thibagi thabak kanna chathari hauzik fawbada INC gi candidate Dr. Akoizam Bimol chauna mangjal thaduna chatli bot masing thiriba constituency sing adudi 1 Khundrakpam 14 Yai School 15 Wangkai 2 Haingang 3 Khurai 4 Khetrigau 5 Thongju 6 Kairau 7 Andro 8 Lamlai ne Handa pangthokiba inner amadi outer gi mikhal aduda inner gi apunba voter lakh ama listing maifu tara mathoi changwat humudra mari gi manungda voter lakh taret listing maifu tara mari chatret maifu tara na bot thadaki amadi outer gi apunba voter masing lakh manga listing yankai humdoi shupna humudra nipan gi manungda voter lakh ahum listing marifu chatruk marifu nipan na bot thadanaki ngasi tarani pansuba Lok Sabha mikhal gi outer Manipur parliamentary constituency gi bot masing thibada 36 wabagai SC gi oina bot masing thiba roibada INC na bot masing humdoi satruk supna ama NPF na lising taram mathoi changwa humudra nipan independent mirep abun maina bot masing changma kunthra ni thoi amadi notada chamdi marifu manga fangki INC na mahaki khwaidagi naknaba lamba NPF dagi bot masing lising ani supna Kulumdoi Henki 37 Kaksing SC Gina INC na bot masing lising taramatoi chanipan humpumapan NPF na lising taruk sup na humpumatoi independent mirep Alison Aboy Maina chama marifu mari amadi Esco John na chamli humputaruk amadi notada chatruk humpunitoi fangki Hiangnam SC Gina INC na bot masing lising taret chatruk marifu manga NPF na lising mapan chatret humpumapan Aboy Maina Chaning supna ani John na chaning supna mari amadi notada changwa kuntra mari fangki 18 Inner Manipur Parliamentary Constituency gi mikhal gi masing thibagi thabak Bisnupur district ki oinasu new mini secretariat complex ta ngasi ayupung Nepal dagi hauduna security gi akanba checksing thawanga loina pangthokli INC gi mirep oriba angomcha Bimol Akoizamna ahanba round da lising manga changwa nifu ani suba round da lising taret changwa humudra taret ahum suba round da lising mapan chamli marifutaru apunbada lising kuni toy chatruk supna ahum phangki aduga manga suba round da lising kunthra mari changwa kunthra mathoi phangki BJP gi mirep thaunaujam Basanta Kumar na ahanba round da lising taraga supna mari ni toy ani suba round da lising nipan supna humpu humdoi ahum suba round da lising ani chahum kunipan mari suba round da lising kun mari chahum yankai taret phangduna INC gi mirep tagi lising ama satret yankai mari mangjil thaki amadi manga suba round da lising kunthra taret chamli supna manga phangki RPI gi mirep mayeswa thaunaujam na lising ahum supna humudra taret ani suba round da lising ahum supna humpumathoi ahum suba round da lising ani chahum kunipan phangduna ahum suba round fawbada lising nipan chamli humfutaru phangki amadi manga suba round da lising taramathoi chatret nipunipan phangki independent mirep moirangtem tontom sana nongsaba na chamaga supna mari ani suba round da chamaga supna mapan ahum suba round da chama tara humdoi phangduna ahum suba round fawbada chahum kuntaru phangki amadi manga suba round da chamli nifu taret phangki independent mirep Rajkumar Samarendro Alex Kaiku
Chani Marifunitoi, Ani Suba Rounda, Jahum Contramari, Ahum Suba Rounda, Jahum Taramari Phongduna, Ahum Suba Round Faubada, Jamapan Contra Funky, Amadi Manga Suba Roundra, Jamdi Nifutare Punky. Independent Mirep Harongbam, Sarat Kuntaruk, Ani Suba Round Faubada, Kunipan, Ahum Suba Rounda, Nifunipan, Ahum Suba Round Faubada, Marifu Nipan Funky, Amadi Manga Suba Rounda, Jama Contra Taruk Punky. Notada Ahaba Rounda, Humudra Taruk, Ani Suba Rounda, Marifutara Tariet, Ahum Suba Rounda, Nipunipan Phongduna, Ahum Suba Round Faubada Punna, Jani Kumatoi Funky, Manga Suba Rounda, Jahum Nifutare Funky. Hauze, Bot Masing Tibagi Tabak Makata Tari, Makata Wapau Ngaminasi. Ngasi Taranipan Suba Lok Sabha Mikhalgi 4thJune Assembly Constituency gi Outer Manipur Parliamentary Constituency gi Bot Masing Thiba Ayuki Pung Nipan Taba Matamdagi Jiribam gi Jingdong Lekai de Leiba DC Office ki Complex da Akanba Security gi Sesing Thawang Makada Bot Masing Thiba Hokre Punna Polling Station Nipu Mathoi Asi Table 7/7 da Tauduna around 6 da Bot Masing Thiri Inner Manipur Parliamentary Constituency gi Bot Masing Thibada Hauzik Faubada INC gi Mirep A Bimol na Mahaka Khwaidagi Naknaba Lamba TS Basanta Kumar dagi Bot Masing Lak Ama Lising Ani Chani Nifunithoi Chatli Outer Manipur Parliamentary Constituency gi INC gi Mirep Alfred Kanga Plus Athana MPF gi Mirep Kachui Timothy Zimik dagi Bot Masing Lising Humpu Mangat Chani Pan Kumathoi Mangjin Thaduna Chatli Hauze Sathariba Taranipan Suba Lok Sabha Election Lisangani Kunmarigi Inner Amadi Outer Manipur Parliamentary Constituency gi Bot Masing Thiba Loidrabasu INC na Chauna Mangjat Thaduna Chappada Party gi Workers Singna Harau Tayamba Phongdokna Bahokre Ngasi Masing Yamlaba MPCC Amadi Manipur Pradesh Youth Congress ki Workers Singna Congress Bhawan Mamangda Thokuna Harau Tayamba Phongdokpaduda Saru Yaraduna MPYC gi President and Popular Nahai Ngasi Congress Party na Chauna Mai Palak Libasi Lamdamasi gi Achumba Pamba Praja Miyamna Sagat Pibadagini Congress Party gi Luchingba Rahul Gandhi gi Bharat Niyai Joro Yatra MPCC gi President Loinana Party SC gi Luchingba Singna Hotnakhiba aduna Oirapa ni Phongdokki Chauna Mai Pakle Haina Lawaduna Candidate ki Yumda Mahapu Sagatpa Singna Harau Tayamna Phongdoknari Miyam the Piningi, Achumba Pamba, Manipur Praja Miyam the Piningi, and then Sri Rahul Gandhi Ji ki Bharat Joro Nyaya Yatra the Piningi, and then leader of Manipur, Congress ki President Sri Kaisam Meghachandra, CLP leader Sri Okram Ibobi, Sri KP leader, Amadi MLA Sri Surya Kumar, Sir Lokeshwar Moy Mayam the credit sa Piningi, Adudagi Hotna Biriba Congress workers Mayam gi Akhang Kanmaduna Simai Pakpani, Adudagi Manipur Miyam gi Nuksiba, Awaba Maraksida Koi, Achumba Bu Pamba Manipur, Achumba gi Mayon the own Bangam the party Sigi the Makta, India Alliance, Yavi the party Mayam, so Hotna Biraga Koi Simai Pakpagi, Pilom Jalapani and Handaki elections in a Maram Moraga, Matani, Handaki elections in a Maram Moraga. Union Public Service Commissioner Loba Civil Services Examination 2023 da All India Rank 921 da Mai Palaklaba S. Christopher Aimol Amadi Class 10 amasung 12 Examination Lisingani Kulumdoi masung Lisingani Kulmari da Mai Palaklaba Mahiroi Singbo Mantak Students Union na Miyam Gadoyan na Harau Taramna Okre Mahiroi Singi Facilitation Come Blessing Prayer program ama Mantak Students Union na Senduna ngasi Mantak Committee Hall da Pangthokre Tharom aduda Kangsem Primary School ki Headmaster K. Brozena Chief Guest Mantak Village ki Chief K. Cherau Zaukom na President Oiki Tharom aduda Mantak Students Union ki President M. Mangnilem Kom na Phongdokhibada Mantak Students Union MSUSC Lisingama Chamapan Marifumapan da Semkhibadagi Ishwar ki Thaujal amadi Miyam ki Matengdagi Tongan Bathabak Tharom kaya Pangthokduna lakli Madugi Saru ama oina Lisingama Supna Mapandagi Mahiroi Singi Facilitation ki Tharom asisu Pangthokduna lakpani haiki Ngasigi Tharom aduda UPSC na Loba Civil Service Examination da All India Rank 921 da Mai Palaklaba S. Christopher Aimol
Statement lauba higher secondary examination 2024 da science stream gi oina 9% da mai parak labi mangte manghoi kem kom yauna class 10 amadi DF gi examination da mai parak laba maheroi nifu humdoi da mana amadi achamba khudol tamduna puning thawaki loina na Mangtak Baptist Church ki pastor Reverend Salen Sartona blessing minister oiduna maheroi sing asigi tungi punsida hena yaphaba oina ba ishoda thawni jaki hari matang asda nunthage pau sanuk sabule shinjari mi eng tabi besengbu amukana khurumjari